ngasi numidungba matam aduwaida Tamenglong district ki manung chanba Khongsang police station ki manakta maru koklaba chingmaidagi laibak mapayama masa matanta safu kana ningkhairakpada school suti thabadagi mayumda halakpa chahi marirom ta ngaidiba angang ama nanduna laikidrei atopa ani amana sokpadagi laikana khre hairi laibaktiba thodok aduda laikidraba angang adugi maming ringwirwang fawmai kawi damchuling fawmai gi machanupa ni hairi soklaba angang ani adugi maming taithulum kamai chahi 13 apokpa Abraham kamai Class 1 tamliba amasung mahaki manang nupa chahi 8 suraba KG 2 tamliba ringkhonglung kamaini angang sing adu khongsang dagi ngaktani imfalda phangba paw amagi matung inna angang sing adu na mayumda halakpagi lambida chingmai dagi laibak sing adu khanghaudana kintharak tuna nankibani makoina tamliba school gi mamingna 𝗧𝗟𝗜𝗡 kawi hairi Kudakta mafam aduwaida lairamba miwei singna angang sing adubu kannaba laibak khotokpagi thabak chathake JCB season aduna laibak sing adu khotoklaga atei angang sing laibak nanbra haina thibagi thabak chathake